mayam punamakpu Shanjit Sharma taram noksari movie story Manipur ngasi mupudun laksari film sigi maming Extraction Part 2 2020 da release tawkiba Extraction hariba film adugi makhata tharko wari Extraction Part 1 gi explanation gi video dudi aigi channel sida hanadagi thagatuna laikhrabani kanagumani yengbidriba yauragadi video gi description da link hapsaramge maduda changlagi yengbiu haibu wafam su thamjari movie si handakti kuidringai haibadi 2023 gi June gi date 9 da release tawkiba action thriller category oiba Netflix da release tawkiba Hollywood movie amani masina phangkiba rating singdi IMDb da 10 gi manung da 7 gi rating phangi Rotten Tomatoes da 80% gi fresh oi Google users na 92% gi like pirwa film amani movie si gi director Sam Hargrave writer na Joe Russo masi Sudet hariba novel adu dagi amulak tholga film oina namthokbani aduga producer na Joe Russo amadi Anthony Russo no oi Maruiba saktam langliba singdi film sigi hero Tyler Rake ki saktam da maming lerba actor Chris Hemsworth mayam gina thor hen khangnariba si Nick Khan gi saktam da Golshifteh Farahani Mia gi saktam da Olga Kurylenko Elcott ki saktam da Idris Elba aduga film sigi main villain Jorab Rediani gi saktam da Tornike Gogriciani Pare mayam ai huzik film sigi wari liba huzarege aina haibada soikiba lankiba madisi thawbu yaw matamda mayam da ngakpiu haibo wafam thamjeri Movie sigi ahu usin makta uba phanglibasi mamangda ina so explain tawjakraba Extraction Part 1 gi last scene do utkiba sakta maduda amu hangatuna uhalai haibadi film sigi hero oiriba Tyler na Bangladesh ki Dhaka da angang ama kannanabagi damakta yam kanna nongoi kapna khibagi matang aduni pakhang sa adu budi mana kan mangamki adu waroi magi charam gi matai oiramna nongoi maru mana panbadagi thong mathakta gi ising da takhibani tanjas da magi mission partner oiribi Nick ne yamna pakhana yengdun lehukhibani Part 1 gi film asida Tyler si sikrabra natraga hinglibara haibadu khangkidrawani asomna hojek Part 2 gi wari mung lagle soklaba Tyler gi hakchang sibu ising selna centharlaba matungda turen mapal amada pallare tanjas da ngang nupi masa mana Tyler gi hakchang sibu ure masdagi koilaw lawnabagi makhol tabadagi Tyler gi kangbu sing sensilaktono magi hakchang sibu phangbangam khre tawbudabu hojik oiramliba magi phibam asdi asibaga pangkhak haibadu oire adu mahak hojik sibamakti sidri Masdagi makoi kangbu ni yamatuna helicopter da magi sokla baksang sibu hospital da pudun lagle mathang sindana hojek Tyler si hospital da leiri magi manaktana team partner oiribi Nick haribi nupi si phamdur leiri Nick nadi Tyler bu thamoi senga nungsi jabani adubu Tyler nadi magi nungsi ba sibu thau sabi dana adum lakhibani hojek Nick na mamitagi mapi tabag loina na mabu yamna section na sena dana leiri matawsumna Tyler bu laing chatharliba si thama pa lom sukre haibadi Tyler asi coma da leikre Sathina shokibaduna maram oiduna mahak coma gi stage da laikibani karamba matamda Tyler si pharakadage haiduna Nick si wakhal nuaitana dum lei mafamsda Nick ki manau nupa oiba yes gobunu pamsu baphangi mahak su makhoi gi mission team asigi member amani asumna matam sanga laing chatharakpana nongmadi nurse nupi mana magi sewa tawringai Tyler si makeup tholole masdigi Nick su harauduna sensilale Tyler na makeup hek tholokpaga lengam sangam dana yama tapthaba khonjel na hairai aswai da sathokro salo haiduna wafam stabada Nick si yamna harauzarami mayamda wafam ama thamjaramge matangsta Tyler na asumna hairibagi maramdi masi magi oiba style amani haibadi mingonda seiraga welcome tawbagi mawong si magi di hainawini maramasna Nick na sunoksaribani asumna Tyler si hojik tapna tapna phagalali magi masasi phagatnabagi damakta Nick na haksangi part sing exercise tawbiri mata usumna yamna wana honarakpadagidi mahaga hojik wheelchair da phawbudi phammagamle hojik Tyler na wakhal nuaitana phongdokli sibamakti seudrabasu ai hojik karisu kanadaba misak haibadu oihore adubu nakhoina aibu kanbirambagi damakta di haingai litang thagatsari asomna hairibasu Tyler gi thamoida nungaitabana pik thalli masda Nick na hairai hoi chumi nangi thamoi budi kairambani adubu ngasi nangna hingduna lehori basigi karigumba maram amadi soidan leirambani masi haramlaga mahak mafamsdagi thokre mathangi sindana Georgia gi Kozori hari mafamsda ulei mafamsda yama tamthirba Nagaji haina khangniriba gangster team asigi lusingbo hariba Jorab Rediani haribu nupa ulei magi manakta magi right hand oibu nupa masangsilaktuna manau nupa oiriba David Rediani haribu nupa adugi maramda pau pirale madudi jail da laikriba Jorab ki manau nupa David haribu nupa si sahi taragi matam amuka su sangdokle haiduna pau pirale Jorab ki manau nupa David haribu nupa sina government officer mabu halubagi maralda jail da laikibani matosuna manau nupa gi jail da laibagi matam si sahi tara amuka su sangdokle haibu pau si tabada Jorab asi pakhatpa madi shauning mana thankre mathangi sindana Kasiri prison haribasdu lale Jorab ki manau nupa oiriba David asi uba phangle jail manung asida masing yamlaba gangster kya amasu lairi mafamsida lairiba gangster sing asi group ani thong khaidoi group amanadi David hariba nupa asi bo hana namagi damak to hona basingi aduna mafamsida lairiba gangster group ani ki kangbu si amaga amaku unaba yade makhoi masel asi phuna duna panghata hatong na namba hona bangaktani mathangi sindana Jorab ma lairiba mafamsida makhoi gi Georgia gi governor asi lagle
Mr. Jorabna Hairi, Nasidiki Sehi Tara Romas Dine and one of Sing Tingam the Papashaka Picre, Madugi Maram de Agi Tabaxing Tone of Gidamatani. Adukari Gidamatang Nai in Nupa, who's a power zeal the Gitadopum Dribano. Madugi Sumataka in Nupagi zeal the Labigimatam Sehi Tara, Moxus Handokre. Jose Governor Sinahari, I know David Pulo Tona Bagidamata, we have a Tabaxing Toribani. Otherwise, Lebak the Lady American Singna, Mabu Tadok, the Navagidamakam, the Honakre, Madame Snaina Mabu Tadopunum Devon. Tobudo Magi Zel the Labigimatamasica Tanavainiam, Kanahonari, Masigidamakta on the Tanza Pibu Haizeri. Adubu Hana the Giam the Showing Dully Bujurapmadi, Magi Wasi Tanning Day. Mastigi Wadis Hana Sanana, Nupa Manakom Tori Bamanax the Pusilale. Governor Sinanglai, upon Mr. Com Tori Basibukari the Matano. Pantadan Zurabna, Manaka Lady Balibacton Kulaisi Pyramotunda, Governor Sisaram the Tincre. Adukanakalam the Lady Governor Bodyguard Sing a Sibuna, Zurakilan missing a loin and win a captain Hatokre. Hosik Jurabna, Governor Sibu, Tauriba Comasi Manung the Tadakre, Adugo Pumzin Navagidam the Hiram Lavatung the Mahama from Stick Secre. Matang Sindana, Tyler Si will Siaram at the Pamanduna, Hospitalis de Putorle, Hibading a Simahag Hospitalis de Disaster Story. Masing Matung the Tyler book, Nick Amadimagi Manon Payasna, Astriagi Mundane Harim of Hums the Pudun Lagle. Mapamsta Naito Muyuma Lady, Master Tyler Butanga Doribani, Mapamsna Magi Seb House Hibadu Oire. Hosiki Tyler Su will Siar the Hogutuna, say Shuma Piragas at Bopowding Amle. Tyler Namakoni the Hangi, I will put it Ivasicadano, Masadanigna, Masinangiano Wuyumi, Mapamstan Nuaina Lero Hire. Tyler Nahangai, I give second ching to Kadai the Lake, Mastaning Nikon Sato Kranakumi, Adogamakata Tyler Na, Magi Huidu Swangale. Matang stake on a Kangam lady. Tyler sees how six in Guyama Luna to Mishakamani. I will wapam second a part one to get on a Kankravani. Just Nahari, Nangi Hui to decide the later money. Tyler Nahangli, I'm a pump still later carito with Doribano. Mas then Nikamadias no to Hari, Nang Hecton Himokato be I. Mapamsiki Pazarabas agasing the coin Satuna, Nangi Awa Kauto and Abonavi. Jose Nick Nasanchilton among the box of Mapire. Adugahari, Nangi Hokrabunsi, what is in Bupuna Iduna Hapsilipo box Aduni. Nangi Punsidi, pick up a box as the loina pit or Iduna Lake. Nangi ahang matam da madu sing adu paduni yemu aduga nangi punsi do hongdok chabang ambre yemu haram naga mahak mafam stiki saketawi Tyler na hangi karam matam dai ko yamu unagani masta nik na noktuna nang na heng celebrate tawbugi matik charang matam da mu unasi mase haram naga nik asi mafam stiki sakre hojik Tyler si yu masta naito moina le hore mana imung de sangsilak matam da magi nung sijarabu hui si suleiramle mabu ubu da harau jabaga loina na sen thorok tun mangon songkhali amadi Tyler su magi hui si ubu de yan harau jarami Hosik Tyler na magi makhong asek pasika tap masalaga mai thana na bagi sing honjeli manang nakpa ungaktan kupsilaba paris da khoi su sobli matungda TV engduna su pothari matosumna magi haukhrabu punsigi awawa thaduk sing kauthok na bagi damakta honari bani asumna matamase asum sum haukre nongmadi mamangda nikna piramba box asi urubadagi masibu hangdoktuni yengli magi kaina khrabi nupi na irakhiba si thi su yawramni aduga cancer na maram oiduna sikraba magi machanupa na yeknamba lai su yawri asum yenglakpada pen drive su yawdun leramle Masibu laptop the Tinjunduna Captain Yegle. Hosek Manu Uribasi, Kensan Maramoiduna Sikraba Magi Machanupana, Mamagaloina Yam Harana Sanabagi Sakdamasini. Papams the Uribanupi si Tyler Gikaina Krabinupini, Maming the Miyakawi. Masiuru the Tyler si Tamui Kaibam Power. Masdigi Yangbangam Duduna, laptop si Optokre. Matangi Sindana, Tyler na, Manakna the labor market Amatisali. Mapams da Sana Nabagidamaki Oliva Yen and Isu Mana Ure. Masdigi Yen sing a Siladun Mana Yum the Purale. Magi nung sizarabo hui amadi mana hujik talera kiba yen singa siga phamina duna TV engli yen amadi magi tampakta su pambiri mathangi sindana kasiri prison hari mafamsda David hari bunu paas mu uragle hujik ekhona wafam amma khangle madudi David hari bunu paas na jail da leiba matamda magi nupi amadi masa ani su yohollamli masigi maramdi magi nupi amadi masa singa sidi mara leiba nate mana jail da leiba sida magi nupi ga masa ga su magi manaka thambagi wani Tabudabu jealous the lady facilities, the Adukimatic Nuaita Haibu Ore, Maramasna, Magi Nupiga Angangadi, Mapams the Laning Day, Adubunampu the David na later we are Haidon Tamlivan. David Sanchiltuna, Magi Masanupa Sandro, Amadi Masanupi Atumbi, Nina Budiama Luna to Wisakams Ubani, Aduga Magi Nupigi Mamina, Katie Hanakawi. How's Katina Hairi, jealousy manung the labor that Koyam Awaboere, Maramasna Quedi jealous the talk regi Hairi. Must take David now, Magi Nupiki Tibumakasai Tadun Pukre. David had been upasna, Magin Piki Tinangang wapam sing si would house Hana Tabi lady. Amadi Yam no shit away the among the Mangonang Shapa, the Pubi say Bibu Sudawi. Tauriba Hong sing si Magi Masa Anina Suloina Uri Tari Bangatani. Tauda Bumakoi upilate jails dadum Kang Libatavani. Upilate Rabaketi Simamiti Mapita Duna Kapanatana, Magio and a Karisu Tobangamde. As soon as Puramnaga David Simapana Mutoke. Masano Pasandrona Sanchilactuna, Mamana Kapli was with Hemzilami. Matang Sindana, Tyler si Bazar the Salurga Halakamatamda, Magi Yum Hek Mamang to the Garim Kamdu Labsuri. Manas Kangle Magi Yum the Kanagum Malak Hevsi. Manasum Sanchilakamatamda, Mamang da Kanano Sakang the Bunupama Pamdun Leramle.
Thailand hangli nang kanano adu mafam sta leram ni bonu pasti yamna mi usitaba ki khang leitabagi mong da thausadana wa singang lai man harai nangbu Thailand reglo aina nangi wari tabadadi nang si yamna thongna phaba lan yamna heiba fighting skill yamma leiba mapangan kalaba misakni haina tai tabudu aina uriba sakta masti nangdi lan chat pangambagi phibam da leitre Thailand khumlai nangna pairiba kaptu makhada thamo adu mafam sti nang yam thuna satkhro mafam sta leriba nu pasi maming si masana alkot kawi hana phongdok jari man hairi aikhoi ani maki marup oigadaba misak amana nangbu magi thabak tawbinabagi damakta haijaragli misda Thailand na ai marup umata leite hana phongdoli alkora makha tarai tawudabu aigi marup adunadi tawudoriba thabak asi nang natana di kanana su ngamlo hairi maramasina nangonda job offer si pina nabagi damakta mafamsda lakpani aduga alkora yam usitana hairi nangbu hojikpu nongmai kappu ngamli baro mase hariduna kapasita paigi tawi adubu Thailand yam thuna kapasita nongmai kaapkhre alkona hairi nangi adugumba sauganma tawduna nangi marup umta leita boiramani masda Thailand na sukhumi aduna di nangi marup aduda su hayu mana hairi pa thabak adu aina kaidonumda tawro haiduna masdagi alkona huglaktuna hairi pare aina hairi bu marup asi nangi kaina khrabi nupi mia hairi bi aduni asuna harakpudagi Thailand singakpuda loikre masdagi di alkot pu imung du pusilaktuna makhoi ni si wari sanakre Thailand na hangli mia bu awa phamda tarbarane alkona hairi mia na awa phamda tabanate magi manaw nupi keti kaubi amagini macha ani ga loina na Georgia gi kasiri haiba prison du dalairi mayam da bhap tana ba haijaram ge ngasai uthiba keti amadi magi masa singa duni mafam sta pallibasi keti hari binupi si Thailand gi kaina khrabi nupi mia gi manaw nupi mabu jail dagi lokthok pina na wa phamasini alkona Thailand gi mafam da phongdolibasi alkona makha tarai magi mapuroiba David hari bunupa aduna mabu namfu da jail da lehenmani asuna David ki wa phamasi palakpada hana dagi Thailand na sumasak munna khangdun leram misak oramne hauze alkona jorap amadi David ki photo utuna harai ngasidagi sahi nipan ni mamang da makhoi sing si drug karwa tawba misak aktani tawudabu haujikti Georgia da makhoi gi chawrba empire sing linkhakhre Georgia gi oina leiriba government politician amadi awang ba thaki phambaiba mioi khudimak makhoi gi khutta loin leikre makhoina yamna chawrba tamthirba gangster team am suling khakre madugi mamingna nagaji haina kawi haujek jorap amadi David ki haukhra makhoina piklingi matam gi wari khara hangatuna ulai makhoi ni sil lan phamdu pokpani maramasina makhoi gi mitmangda mihat mipun kya ukhibaduna makhoi gi thamoi sisu yamna kan bahaibudu oi makhoi da minungsi amata leite maralejidra misam praja singbu hatpang ambagi thamoi pali Georgia da thokiba civil war gi matamadu da makhoi singsi amna awabu mayoknaki masdagi Georgia thadokuna Armenia hariba mafamdu satkibani makhoi gi uncle man sangja phampiduna leirakibani masdagi piklingai matamdagi hauna drug karbar tawgi lambi da changlaki matungda paisa piduna khunekta mi hatpagi thabakta su satharki makhoi na khanjari bana masana masabu soldier amani makhoi bu laina thabirakpani haina khanjaduna lei matosuna mapung mari pharba matungda Georgia da mu halakibani gang member sing asi makhoi na imung manung dawna yamalu na ningjai maramasna gang member sing asina su makhoi gi damakta sidok chanana ba sem saduna lei aduna hariba nagaji hariba gangster sing sigi mapandagi Georgia da makhoi na khwaidigi powerful oi bangkibani samna hariba da Georgia hariba leibak pumbasi makhoi machin manaw ani na power salaiduna leikrabani David pu jail da thambang amni basisu American sing leibagini natrabadina hana jail asdagi thokragadabani hojikti Thailand su thabak asi tawrage hana lekre masdigi mahana karam jail dono hain hanglai alkon khumi kasiri jail den adug mana makhatari nangna hujik mayung nagadariba problem asi David natraga jail da leriba gatching adu natte nangna sathi mayung nagadariba si jail adugi manung da leriba yengthina ba yekna basu oriba group ani gi gangster sing aduni gangster amanadi miyagi manung pioribi keti bu hadna bagi damak soidana tanrakani karigum nangna jail adu sanction gi haribasu makhol amata tahandana tumin sanglaga makhoi bu puthorakna ba honaga dabani natrabadi jail da leriba gangster sing aduna khangkiba tarabasu nang awafam da tagani aduga amana magi nupi amadi masa sing leiramdrabadi David adu mai hobu mukhai shawkani maramasdagi nagaji gi gangster singna nangbo han nabagi damakta koichi thirakani habisu soida bu wafam amani adu Thailand nadi thausadana hairi madugi thabak adudi yam nungai bo oigadoribani alkona hairi adudi phare nangna sangadoriba mission sida nangna fail oiraba haibadi makhoina phakhiba tarabadi nanga igisi sukhang khangna da ba haibadu oigadoribani aduga kariguma nangna mission si mai paktuna tholakpa tarabadi nangi nanakta ina soidana lagda nangbu kis tawrkini phare adudi mission si tha taruk leiraga sangadabani aduna mission si sangna nabagi damakta sem charo hairamlaga alkota si mafamsdagi sakre hojik Thailand na su mission si soidana sanglagi khandun lehore mathangi sindana nik amadi magi manaw pajia sasi ulai hojik Thailand na call tawrle Thailand na hairi aigi punsi sta pothaba phangu haina tamlamdraba male nikna ngi kari tawrobano nasta Thailand na sakhangda nupa ama langa mission gi damakta hairamle asum harapada nikna nanga si matam kuina koma da leirurabani hojik pharapada ngairibani adubu Thailand na khulai hojik ti ai koma da leidre nikna di mission sta chatana gi damakta yam kan hairi adubu Thailand na makatarai nangna mamang so ingonda haikibadai nangna hingduna lehuri basigi marama masoidana leramgani haidana aduna mission si sataba yaro hairagle masi matung du lagi basi Thailand na masabu kan khat chana bagi damakta exercise kya tawba hokre adubu ahan badadi magi sagan maru siyama na phawe
ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯦ ꯃꯁꯥꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯔꯁꯥꯏꯖ ꯀꯌꯥ ꯇꯧꯔꯤ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯁꯤꯡ ꯀꯌꯥ ꯈꯥꯏꯊꯕ ꯍꯧꯈ꯭ꯔꯦ ꯆꯥꯎꯔꯕ ꯅꯨꯡ ꯀꯌꯥ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯊꯥꯡꯗꯣꯛꯇꯨꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯄꯟꯆ ꯕꯦꯒ ꯌꯥꯟꯗꯨꯅ ꯊꯤꯟꯕ ꯊꯧꯔꯤꯗ ꯌꯥꯟꯗꯨꯅ ꯁꯥꯟꯅꯕ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯍꯥꯞꯇꯨꯅ ꯏꯟꯕ ꯆꯤꯡꯕ ꯑꯃꯗꯤ ꯂꯨꯝꯂꯕ ꯌꯣꯠꯇꯨꯝꯁꯤꯡ ꯊꯥꯡꯒꯠꯇꯨꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯥꯡ ꯅꯥꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯤꯡ ꯇꯧꯔꯛꯄꯗꯒꯤ ꯊꯥ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯈꯠꯄ ꯉꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯅꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯕ ꯉꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯏꯂꯔꯅ ꯃꯈꯨꯠꯇ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯁꯟ ꯑꯁꯤ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯥꯁꯤꯔꯤ ꯄ꯭ꯔꯤꯖꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯉꯁꯥꯏ ꯖꯦꯜꯒꯤ ꯃꯅꯨꯡꯗ ꯗꯦꯕꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯇꯤꯕꯨ ꯐꯨ ꯆꯩꯕ ꯇꯧꯕ ꯃꯇꯝꯗ ꯖꯦꯜꯗ ꯂꯩꯔꯤꯕ ꯒꯥꯔꯗ ꯑꯃꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯏ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯇꯥꯏꯂꯔꯒꯤ ꯃꯤꯁꯤꯡ ꯑꯣꯏꯔꯝꯂꯦ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯂꯔꯅ ꯆꯪꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯀꯦꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡꯅ ꯂꯩꯔꯤꯕ ꯖꯦꯜꯒꯤ ꯀꯥ ꯑꯁꯤꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕ ꯑꯃꯗꯤ ꯀꯔꯝꯕ ꯂꯝꯕꯤꯗꯒꯤ ꯆꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯒꯥꯔꯗ ꯑꯁꯤꯅ ꯑꯈꯟꯅꯕ ꯆꯣꯛ ꯃꯈꯜ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯐꯛꯂꯥꯡꯗ ꯑꯦꯔꯣꯁꯤꯡ ꯌꯦꯛꯇꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯦꯁꯀ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯇꯥꯏꯂꯔꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯠꯁꯤꯡ ꯂꯣꯏꯅ ꯃꯨꯊꯠꯈ꯭ꯔꯦ ꯑꯃꯝꯕꯁꯤꯗ UV ꯂꯥꯏꯠ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯥꯏ ꯖꯦꯜꯒꯤ ꯒꯥꯔꯗ ꯑꯁꯤꯅ ꯆꯣꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯔꯣꯒꯤ ꯁꯤꯝꯕꯣꯜꯁꯤꯡ ꯌꯦꯛꯂꯤꯕ ꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯦꯇꯤꯅ ꯂꯩꯔꯤꯕ ꯖꯦꯜꯒꯤ ꯀꯥꯒꯤ ꯃꯥꯏꯀꯩ ꯊꯤꯗꯨꯅ ꯇꯥꯏꯂꯔ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯤ ꯃꯈꯣꯜ ꯑꯃꯠꯇ ꯍꯣꯟꯕ ꯇꯧꯗꯅ ꯌꯥꯝꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯦꯇꯤꯕꯨ ꯀꯧꯗꯨꯅ ꯀꯥꯁꯤꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯀꯦꯇꯤꯅꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯅꯤꯕꯨ ꯍꯧꯗꯣꯛꯂꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯁꯦꯟꯗ꯭ꯔꯣꯅꯗꯤ ꯇꯥꯏꯂꯔꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯐꯥꯎꯔꯤ ꯃꯥꯅ ꯍꯪꯂꯤ ꯃꯐꯝꯁꯤꯗ ꯆꯪꯂꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯥꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯇꯥꯏꯂꯔꯅ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯅꯤꯛꯀ ꯄꯥꯎ ꯐꯥꯎꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯗꯅ ꯌꯥꯝꯅ ꯇꯞꯅ ꯖꯦꯜꯒꯤ ꯂꯝꯕꯤꯁꯤꯗ ꯐꯥꯎꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯦꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥꯅ ꯄꯥꯏꯔꯤꯕ ꯗꯣꯜ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯅ ꯃꯈꯣꯜꯁꯤꯡ ꯊꯣꯛꯂꯦ ꯃꯁꯤꯕꯨ ꯇꯥꯏꯂꯔꯅ ꯅꯦꯈꯥꯏꯗꯨꯅ ꯃꯈꯣꯜ ꯍꯣꯟꯈꯤꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯗꯣꯜ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯑꯣꯏꯕ ꯄ꯭ꯔꯤꯖꯅꯔ ꯑꯃꯅ ꯇꯥꯍꯧꯔꯦ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯅ ꯆꯠꯈꯤꯕꯁꯤ ꯎꯍꯧꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯦꯡꯁꯇꯔ ꯈꯨꯗꯤꯡꯃꯛ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯅ ꯔꯦꯐ꯭ꯔꯤꯁꯤꯡ ꯈꯣꯡꯈ꯭ꯔꯦ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯡꯗꯣꯛꯆꯔꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯗꯕꯗꯒꯤ ꯈꯣꯟꯖꯦꯜꯗ ꯕꯦꯔꯥ ꯈꯔ ꯂꯩꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯃꯇꯧꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯍꯨꯏꯁꯜ ꯈꯣꯡꯈꯤꯕꯗꯒꯤꯗꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯄ꯭ꯔꯤꯖꯅꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯀꯞ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯒꯥꯔꯗꯁꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯅ ꯂꯝꯕꯤ ꯆꯤꯡꯂꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯀꯥꯁꯤꯡ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯑꯣꯏꯔꯕ ꯄ꯭ꯔꯤꯖꯅꯔ ꯀꯌꯥ ꯑꯃꯒ ꯊꯦꯡꯅꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯅꯛꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈ꯭ꯔꯦ ꯇꯥꯏꯂꯔꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯄꯁꯨ ꯍꯧꯈ꯭ꯔꯦ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯡꯗꯣꯛꯂꯦ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯦ ꯑꯁꯨꯝꯅ ꯀꯥꯁꯤꯡ ꯐꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯆꯦꯟꯊꯣꯔꯛꯂꯤ ꯇꯥꯏꯂꯔꯅ ꯅꯤꯛꯇ ꯍꯥꯏꯔꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯇꯪꯗꯤ ꯄꯨꯊꯣꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯋꯥꯕ ꯇꯥꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨ ꯑꯅꯤꯒꯤ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯖꯦꯜ ꯑꯁꯤꯒꯤ ꯒꯥꯔꯗꯁꯤꯡꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯜꯁꯨ ꯐꯨꯅꯕ ꯍꯥꯠꯅꯕ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯅꯤꯛꯀꯤ ꯀꯥꯡꯕꯨꯅ ꯇꯥꯛꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯐꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯁꯤ ꯐꯥꯏटिꯡ ꯁꯤꯟꯒꯤ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯁꯣꯠ ꯑꯃꯈꯛꯇꯗ ꯍꯥꯏꯕꯗꯤ ꯀꯦꯃꯦꯔꯥ ꯁꯣꯠ ꯁꯤꯟꯗꯣꯛꯄ ꯂꯩꯇꯅ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯏटिꯡ ꯁꯤꯟ ꯑꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯕꯁꯤ ꯃꯌꯥꯝꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯃꯇꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯁꯣꯏꯗꯅ ꯎꯕꯤꯒꯅꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯁꯤꯡꯒꯜ ꯁꯣꯠꯇ ꯍꯣꯡꯕ ꯇꯧꯗꯅ ꯑꯗꯨꯝ ꯅꯝꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯅꯤ ꯑꯁꯨꯝꯅ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯁꯦ ꯑꯁꯨꯝ ꯆꯦꯟꯊꯣꯔꯛꯄꯅ ꯅꯤꯛꯀꯤ ꯀꯥꯡꯕꯨꯅ ꯍꯥꯏꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯦ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯁꯦꯟꯗ꯭ꯔꯣꯕꯨ ꯀꯥꯈꯠꯍꯜꯂꯦ ꯃꯇꯨꯡꯗ ꯅꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯃꯨꯛ ꯀꯥꯈꯠꯍꯜꯂꯦ ꯑꯗꯨꯒ ꯀꯦꯇꯤꯕꯨ ꯀꯥꯈꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯄꯨꯔꯣꯏꯕ ꯗꯦꯕꯤꯗ ꯂꯥꯛꯇꯨꯅ ꯇꯥꯏꯂꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯏꯂꯔꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯏꯂꯔ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯕꯤꯗꯄꯨ ꯐꯨꯅꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯀꯦꯇꯤꯅ ꯇꯥꯏꯂꯔꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯗꯦꯕꯤꯗꯄꯨ ꯐꯨꯅꯕ ꯍꯣꯠꯅꯔꯨꯏ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯗꯦꯕꯤꯗꯅ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ ꯍꯧꯖꯤꯛ ꯗꯦꯕꯤꯗꯀ ꯇꯥꯏꯂꯔꯒꯅ ꯃꯅꯥꯛꯀ ꯇꯥꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝ ꯁꯥꯎꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯕ ꯇꯥꯏꯂꯔꯅ ꯗꯦꯕꯤꯗꯀꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯐꯤꯕꯝ ꯊꯤꯅ ꯁꯦꯒꯥꯏꯔꯦ ꯃꯇꯨꯡꯗ ꯆꯔꯝꯗ ꯊꯥꯡ ꯑꯃꯅꯁꯨ ꯊꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯦꯇꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯦꯔꯆꯥꯟ ꯑꯃꯅ ꯃꯃꯥꯏꯗ ꯑꯃꯨꯛ ꯊꯥꯖꯤꯜꯂꯦ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗ ꯑꯁꯤ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯀꯦꯇꯤꯅ ꯗꯦꯕꯤꯗꯄꯨ ꯃꯆꯦꯠ ꯑꯃꯠꯇ ꯅꯨꯡꯁꯤꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯇꯧꯈꯤꯕ ꯂꯤꯆꯠꯁꯤꯡ ꯑꯗꯨꯅꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯂꯔꯒ ꯀꯦꯇꯤꯒꯁꯤ ꯃꯊꯛ ꯊꯪꯕ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯥꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯥꯕ ꯅꯪꯗꯅ ꯃꯈꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯅꯤꯛꯀꯤ ꯀꯥꯡꯕꯨ ꯑꯃꯨꯛ ꯂꯩ ꯃꯈꯣꯏꯒꯁꯨ ꯖꯦꯜ ꯑꯁꯤ ꯒꯥꯔꯗꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯊꯅꯕ ꯂꯦꯞꯇꯦ ꯀꯦꯇꯤꯒꯤ ꯃꯆꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯎꯠꯂꯛꯄꯗ ꯂꯩꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯁꯤꯒ ꯒꯦꯡꯁꯇꯔ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯖꯅꯔꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤ ꯑꯉꯝ ꯍꯥꯠꯇꯣꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯖꯤꯜꯂꯛꯂꯤ
ꯃꯔꯛ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃ ꯑꯣꯏ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯃꯔꯛ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯂꯦ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯪꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯂꯔꯅ ꯅꯣꯡꯃꯩ ꯎꯠꯂꯤ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯥꯏꯂꯔꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯏꯂꯔꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯀꯦꯇꯤꯅꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯦꯔꯆꯥꯟ ꯑꯁꯤꯅ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯂꯩꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯁꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯅꯁꯨ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯣꯝꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯦ ꯀꯦꯇꯤꯅꯁꯨ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯨꯕ ꯂꯦꯞꯇꯦ ꯇꯥꯏꯂꯔꯅꯁꯨ ꯀꯦꯇꯤꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯏꯂꯔꯅ ꯃꯐꯝ ꯑꯁꯤꯗ ꯕꯣꯝ ꯑꯃꯁꯨ ꯄꯣꯈꯥꯏꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯒꯦꯡꯁꯇꯔ ꯑꯃꯅ ꯀꯦꯇꯤꯕꯨ ꯐꯥꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯇꯥꯏꯂꯔꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯕ ꯂꯩꯇꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯦ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯒ ꯐꯨꯅꯈ꯭ꯔꯦ ꯃꯁꯥꯗ ꯃꯩꯅ ꯆꯥꯛꯄ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯃꯌꯥꯝ ꯑꯁꯤꯒ ꯐꯨꯅꯔꯤ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯦꯇꯤꯕꯨ ꯃꯥꯅ ꯀꯟꯕꯤꯔꯦ ꯍꯧꯖꯤꯛ ꯅꯤꯛꯀꯤ ꯀꯥꯡꯕꯨ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯐꯛꯀꯥꯏꯍꯜꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯇꯥꯏꯂꯔꯒ ꯀꯦꯇꯤꯒꯁꯨ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯄ ꯉꯝꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯄꯨꯂꯤꯁ ꯀꯥꯡꯕꯨꯒ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯑꯁꯨꯝꯅ ꯀꯥꯞꯅ ꯃꯈꯣꯏ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯖꯦꯜꯒꯤ ꯆꯥꯎꯔꯕ ꯒꯦꯠ ꯑꯁꯤꯕꯨ ꯊꯣꯝꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯇꯧꯕꯇꯕꯨ ꯃꯅꯤꯡꯂꯣꯝꯗ ꯅꯥꯒꯥꯖꯤ ꯍꯥꯏꯔꯤꯕ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯦꯇꯤꯒꯤ ꯃꯆꯥ ꯑꯅꯤꯁꯤꯕꯨ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯀꯤ ꯖꯦꯀꯦꯠꯁꯤꯡ ꯂꯤꯠꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯃꯥꯡꯂꯣꯝꯗꯒꯤ ꯅꯥꯒꯥꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯅꯤ ꯇꯧꯕꯇꯕꯨ ꯍꯟꯖꯤꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯤꯡꯁꯦꯜꯁꯤꯡ ꯑꯁꯤ ꯀꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯀꯥꯔ ꯂꯝꯖꯦꯟ ꯇꯥꯟꯅꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯊꯅꯕꯒꯤ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯎꯠꯂꯤꯕ ꯐꯥꯏटिꯡ ꯁꯤꯟ ꯑꯁꯤꯗ ꯀꯦꯃꯦꯔꯥ ꯁꯣꯠ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯗꯒꯤ ꯀꯦꯃꯦꯔꯥ ꯁꯣꯠ ꯁꯤꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ ꯇꯧꯔꯤꯕ ꯑꯦꯛꯁꯟꯁꯤꯡ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯑꯗꯨꯝ ꯅꯝꯂꯒ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯅ ꯖꯣꯔꯥꯞꯅ ꯊꯥꯔꯛꯂꯤꯕ ꯅꯥꯒꯥꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯌꯥꯝꯕꯅ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯊꯧꯔꯛꯄꯅ ꯄꯣꯠꯆꯩ ꯄꯨꯅꯅꯕ ꯇ꯭ꯔꯦꯟꯁꯤꯡꯒꯤ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯈꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯄ ꯔꯣꯀꯦꯠ ꯂꯣꯟꯆꯔꯅ ꯊꯥꯕꯗꯒꯤ ꯇꯥꯏꯂꯔꯒꯤ ꯒꯥꯔꯤ ꯑꯁꯤ ꯑꯣꯟꯊꯗꯨꯅ ꯇꯨꯔꯦ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯕꯗꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯦ ꯀꯦꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯅꯥꯗꯤ ꯈꯔ ꯁꯣꯛꯂꯦ ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯂꯔꯅ ꯄꯝꯈꯠꯇꯨꯅ ꯊꯥꯡꯂꯒ ꯆꯦꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯁ꯭ꯇꯦꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯁꯨ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯆꯦꯟꯁꯤꯜꯂꯛꯄꯅ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯂꯦ ꯀꯦꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥꯒꯤ ꯑꯁꯣꯛꯄꯁꯤꯗ ꯇꯥꯏꯂꯔꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯥꯞꯄꯤꯔꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯦꯡꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯅꯤꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯇꯥꯏꯂꯔꯅ ꯆꯥꯎꯔꯕ ꯃꯦꯆꯤꯟ ꯒꯟ ꯑꯃ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗꯒꯤꯁꯨ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯃꯦꯆꯤꯟ ꯒꯟꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯀꯥꯞꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯈꯥꯏꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯠꯄ ꯉꯝꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯤ ꯋꯥꯠꯂꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯦꯝꯍꯧꯔꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯕꯨꯁꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯥꯋꯔ ꯂꯩꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯏꯂꯔꯁꯤ ꯁꯤꯅꯤꯡꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯌꯥꯎꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯣꯡꯊꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯅꯤꯅ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗ ꯅꯤꯛꯀ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯅꯤꯛ ꯑꯁꯤ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯃꯥꯅ ꯍꯥꯠꯄ ꯉꯝꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯝꯅ ꯇꯝꯊꯤꯅꯁꯨ ꯁꯣꯛꯍꯧꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯃꯅꯁꯨ ꯇ꯭ꯔꯦꯟꯒꯤ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯂꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯐꯖꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯇꯥꯏꯂꯔꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯍꯥꯠꯄ ꯉꯝꯂꯦ ꯃꯇꯨꯡꯗ ꯇꯥꯏꯂꯔꯅ ꯅꯤꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯅꯤꯛꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯇꯥꯏꯂꯔꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯗꯒꯤ ꯃꯦꯆꯤꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯄꯥꯛꯊꯗꯨꯅ ꯈꯥꯡꯂꯦ ꯅꯤꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯇꯥꯏꯂꯔꯅ ꯇ꯭ꯔꯦꯟ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯂꯩꯔꯝꯂꯤꯕ ꯆꯥꯎꯔꯕ ꯃꯦꯆꯤꯟ ꯒꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯁꯤꯁꯨ ꯃꯐꯝꯁꯤꯗ ꯀꯥꯏꯔꯦ ꯍꯧꯖꯤꯛ ꯂꯥꯟꯃꯤ ꯑꯌꯥꯝꯕꯅ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯂꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯥꯟ ꯑꯁꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯟꯖꯔꯨꯏ ꯇꯧꯕꯇꯕꯨ ꯇꯥꯏꯂꯔꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯕ꯭ꯔꯦꯛ ꯐꯥꯅꯕ ꯍꯣꯠꯅꯩ ꯇꯧꯕꯇꯕꯨ ꯌꯥꯎꯔꯤꯕ ꯃꯦꯆꯤꯟꯁꯤꯡ ꯑꯁꯤꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕꯗꯒꯤ ꯐꯦꯜ ꯑꯣꯏꯔꯝꯂꯦ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯑꯁꯤ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯥꯊꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯇꯥꯏꯂꯔ ꯑꯃꯗꯤ ꯅꯤꯛꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯐꯛꯂꯥꯡꯗ ꯂꯩꯔꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯅꯅꯕꯁꯨ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯥꯊꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯂꯦ ꯑꯗꯨꯒ ꯇꯥꯏꯂꯔꯁꯨ ꯁꯥꯐꯨ ꯀꯟꯅ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯇ꯭ꯔꯦꯟ ꯑꯁꯤ ꯃꯊꯪꯒ ꯑꯣꯟꯗꯨꯅ ꯃꯇꯠ ꯇꯠꯇꯨꯅ ꯄꯥꯏꯊꯣꯛꯂꯦ ꯇꯧꯕꯇꯕꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯆꯦꯛꯁꯤꯟꯅ ꯌꯥꯎꯔꯤꯕ ꯃꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯅꯤꯅ ꯀꯔꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯅꯪꯍꯧꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯖꯨꯔꯥꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎ ꯅꯨꯄꯥ ꯗꯦꯕꯤꯠ ꯁꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯄꯤꯛꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕꯁꯤ ꯅꯥꯒꯥꯖꯤ ꯒꯦꯡꯁꯇꯔꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯒꯦꯡꯁꯇꯔꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯀꯣꯟꯁꯇꯦꯟꯇꯥꯏꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯎꯅꯔꯦ
ꯑꯗꯨꯒ ꯖꯣꯔꯥꯞꯅ ꯍꯥꯏꯔꯤ ꯃꯅꯥꯎꯅꯨꯄꯥ ꯗꯦꯕꯤꯠꯄꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯕ ꯇꯧꯗꯅ ꯃꯈꯣꯏꯕꯨꯁꯨ ꯇꯨꯝꯅ ꯍꯥꯠꯅꯅꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯒꯦꯡꯁꯇꯔ ꯇꯤꯝ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯇꯠ ꯇꯥꯗꯨꯅ ꯑꯣꯟꯊꯈ꯭ꯔꯕ ꯇ꯭ꯔꯦꯟ ꯗꯥꯕꯥꯁꯤꯡꯁꯤꯕꯨ ꯂꯩ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯂꯛꯂꯦ ꯃꯇꯨꯡꯗ ꯃꯈꯣꯏ ꯁꯦꯞ ꯑꯣꯏꯅꯅꯕ ꯖꯒꯥꯗ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯁꯦꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯃꯄꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯅꯗꯤ ꯍꯧꯖꯤꯛ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯅꯕ ꯃꯇꯝ ꯅꯠꯇꯦ ꯑꯩ ꯀꯣꯟꯅ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯣꯁꯤ ꯁꯥꯎꯒꯠꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯕꯕꯥ ꯌꯥꯎꯗꯅꯗꯤ ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯗꯨꯗꯤ ꯃꯤꯐꯠꯇꯕ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯅꯤ ꯑꯩꯕꯨꯁꯨ ꯖꯦꯜ ꯑꯗꯨꯗ ꯉꯧꯗꯨꯅ ꯊꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯥ ꯁꯤꯍꯧꯔꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯦꯟꯗ꯭ꯔꯣꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯇꯥꯏꯂꯔꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯀꯞꯈ꯭ꯔꯦ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯦꯝꯕꯤꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯦꯝꯕ ꯌꯥꯗꯅ ꯁꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯏꯂꯔꯗ ꯐꯨꯔꯔꯦ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯄꯥꯕꯨ ꯍꯥꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯅꯃꯥ ꯑꯣꯏꯅ ꯁꯤꯔꯝꯒꯅꯤ ꯀꯔꯝꯕꯅ ꯐꯩ ꯍꯥꯏꯕꯗꯨ ꯈꯜꯂꯨ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯄꯥꯅ ꯅꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯣꯁꯤ ꯁꯥꯎꯔꯒ ꯆꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯕꯣꯠ ꯑꯃꯗ ꯂꯥꯛꯂꯦ ꯍꯧꯖꯤꯛꯁꯨ ꯁꯦꯟꯗ꯭ꯔꯣꯗꯤ ꯁꯥꯎꯕꯗꯒꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯖꯨꯔꯥꯞꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯗꯦꯕꯤꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯃꯅꯥꯎꯅꯨꯄꯥꯅ ꯁꯤꯕꯁꯤꯗ ꯃꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯦ ꯍꯧꯖꯤꯛꯁꯨ ꯁꯦꯟꯗ꯭ꯔꯣꯁꯤ ꯁꯥꯎꯕ ꯍꯟꯗ꯭ꯔꯤꯕꯅꯤ ꯌꯁꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯈ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯦꯇꯦꯂꯥꯏꯠ ꯐꯣꯟ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯒꯤ ꯑꯪꯀꯜ ꯖꯨꯔꯥꯞꯇ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯇꯥꯛꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯁꯤ ꯐꯝꯂꯤ ꯀꯦꯇꯤꯒ ꯇꯥꯏꯂꯔꯒꯁꯤ ꯖꯣꯔꯖꯤꯌꯥꯟ ꯃꯔꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯁꯨꯝꯅ ꯇꯥꯏꯂꯔꯅ ꯖꯣꯔꯖꯤꯌꯥꯟ ꯃꯔꯣꯟ ꯉꯥꯡꯕꯁꯤꯗ ꯅꯤꯛ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯪꯂꯛꯏ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯖꯣꯔꯖꯤꯌꯥꯟ ꯃꯔꯣꯟ ꯈꯪꯂꯤꯕꯅꯣ ꯍꯧꯖꯤꯛ ꯀꯦꯇꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯛ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯅꯍꯥꯟꯃꯈꯩ ꯅꯤꯛꯅꯗꯤ ꯇꯥꯏꯂꯔ ꯑꯁꯤ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯀꯣꯟꯅ ꯇꯥꯛꯀꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯛ ꯑꯁꯤꯗꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯁꯥꯎꯅꯤꯡꯕꯗꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯥꯒꯤ ꯁꯥꯎꯅꯤꯡꯂꯤꯕ ꯃꯇꯧ ꯑꯁꯤ ꯀꯦꯇꯤꯅꯁꯨ ꯈꯪꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯟꯗ꯭ꯔꯣꯅ ꯃꯥꯒꯤ ꯑꯪꯀꯜ ꯖꯨꯔꯥꯞꯇ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯄꯥꯎ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯁꯦꯟꯗ꯭ꯔꯣꯅ ꯈꯜꯂꯤꯕꯅ ꯃꯥꯒꯤ ꯃꯄꯥ ꯗꯦꯕꯤꯠ ꯑꯃꯗꯤ ꯑꯪꯀꯜ ꯖꯨꯔꯥꯞ ꯑꯁꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯑꯃꯗꯤ ꯇꯥꯏꯂꯔꯅ ꯇꯧꯔꯤꯕ ꯊꯕꯛꯀꯤ ꯃꯥꯌꯣꯛꯇ ꯃꯥꯅ ꯂꯦꯞꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯒ ꯀꯦꯇꯤꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯦꯇꯤꯒꯤ ꯃꯆꯦ ꯃꯤꯌꯥꯒ ꯇꯥꯏꯂꯔꯒꯤ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕꯁꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯃꯤꯌꯥꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯀꯟꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯀꯦꯇꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠꯃꯥꯡꯗ ꯃꯆꯥꯅ ꯁꯤꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯇꯧ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯦꯟꯁꯔꯅ ꯁꯤꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯑꯁꯇ꯭ꯔꯤꯌꯥꯒꯤ ꯚꯤꯌꯦꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ DC ꯇꯥꯋꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯤꯛ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯥꯎꯔꯔꯦ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯂꯥꯟꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯇꯥꯅꯤꯡꯂꯤꯕꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯊꯥꯖꯕꯗꯨ ꯂꯦꯡꯗꯅ ꯂꯩꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯅꯝꯊꯥꯛ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯃꯤꯁꯟ ꯑꯁꯤ ꯆꯪꯕꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯗꯣꯛꯄ ꯇꯧꯗꯅ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯃꯤꯁꯟꯗ ꯁꯤꯖꯤꯟꯅꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅ ꯀꯦꯇꯤꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯅꯥꯒ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯦꯇꯤꯗ ꯊꯃꯣꯏ ꯁꯣꯟꯊꯗꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯁꯦꯟꯗ꯭ꯔꯣꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯅꯪ ꯑꯁꯤ ꯍꯤꯔꯣꯅꯤ ꯑꯀꯤꯕ ꯂꯩꯇꯕ ꯊꯧꯅꯥ ꯐꯕ ꯃꯤꯅꯤ ꯍꯥꯏꯅꯔꯤ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯈꯨꯝꯃꯤ ꯑꯩ ꯊꯧꯅꯥ ꯐꯕ ꯍꯤꯔꯣ ꯑꯃ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯊꯕꯛ ꯇꯧꯅꯕ ꯍꯥꯏꯔꯛꯄ ꯃꯤꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯅꯤ ꯁꯦꯟꯗ꯭ꯔꯣꯅ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯏꯃꯥꯅꯁꯨ ꯅꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯍꯟꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯇꯥꯏꯂꯔꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯅꯪꯒꯤ ꯕꯕꯥꯗꯣ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗꯨꯗ ꯉꯧꯔꯒ ꯊꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯣꯅ ꯈꯨꯝꯃꯤ ꯕꯕꯥꯅ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯅꯥꯒꯥꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯌꯥꯅꯤꯡꯗꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯕꯅꯤ ꯇꯥꯏꯂꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪꯒꯤ ꯕꯕꯥꯅ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏꯕꯨ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄꯤꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯣꯅ ꯈꯨꯝꯃꯛꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯕꯕꯥꯅ ꯑꯩꯈꯣꯏꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯏ ꯃꯁꯤꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯇꯥꯏꯂꯔꯅ ꯁꯦꯟꯗ꯭ꯔꯣꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯍꯥꯛ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯨꯔꯥꯞꯀꯤ ꯀꯥꯡꯕꯨꯁꯤꯕꯨ ꯂꯩ ꯃꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯁꯦꯟꯗ꯭ꯔꯣꯅ ꯄꯤꯔꯛꯄ ꯄꯥꯎꯗꯒꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯦꯇꯦꯛ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯋꯥ ꯇꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯖꯨꯔꯥꯞꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯞꯇꯥꯟꯗꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯖꯨꯔꯥꯞꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯕ ꯇꯥꯗꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯇꯥꯏꯂꯔꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯟꯗ꯭ꯔꯣ ꯑꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩ
asuma leiringai Tyler si magi manakta sangsilakle aduga hairai aigi sanupaga nangsi hanasu thengnakrabadai nakhoi ani samudra khongban da sanamina khibani nangna kauramlagadra ningsinglamgadra haibadudi ai khangre karigumba mana huji phawbi hingdun leiramba tarabadi nangi sahi matang si soiduna oiragani adubu magi punsidi hospital gi beta adum loyu haina tamlamle madi layek pa yamna pamjabani aina Afghanistan da war yauruna bagidamakta sanaba tholakpada maga unana bagidamakta magi manakta sangsinbani maramdi aina halakpa matamda ma hinglamlaroi hebse ai khani aina sanglakpa matamdadi hospital gi betu da phamlaga mana drawing yektun leirambadu ubada mangonda kaibi piningdabadagi aina mangonda taklamdana lana du yawu sakhibani maramasdagi aigi saduna ingonda pen khidaba haibabu magi aroiba mikup aduda aina magi manakta laikhide haiba wafamasdani tawbudabu nangi imadi nangbu matam supada thadoktana adum leiribaduni nangbu kannana bagidamaktani jail manung adudu warawasu wana khangduna leiribadu nangi babana mabu yamatam thina otnai bibani nangi mamangda su phurangbani aduga nang leitaba matamda su yama thina otnai bibani masi punamak mana khangduna leiribagi maramdi nang amadi nangi nasanupini nagi damakta khallaga leiribani aina nangonda kaidonda oidaba ngangadaba natte nakhoi oina problem kya ama lakadori masda nang nasu nama amadi nasanupi gi mateng pangdun leigidabani namana nakhoi gi damakta mateng pangliba adugum nang nasu makhoi gi damakta mateng panggadabani natragana nangi phatraba napaduna tawriba thabak adubu chummi khanduna maduga sagon aduna punchi chuppo wakhan nungaitaduna adum hingge haribara ani sigi manungda karamba oiba pamano haibadu nang mun khallu hairale asumna hairpasida sendro si magi thamoida nungaitaba kya ama phawrale masigi maramdi makhoi gi lefamsi magi uncle jurapta loin haidokrabani aduna mafamsida soidana laglagani haibasi manati khanglibani hojik chandrona hairei I'm sorry haidna masda Tyler na karigino haina hangbada mana paupi khrabani na uncle jorabatu laglagani haiba wafamsi phongdrole asumna hek haibaga makhoi gi mamangmuktada helicopter ma paisilagle hojik Tyler na hairei karino ibungo nanga tawruribase masi haramlaga makhoi gi kangbu da paupi na bagi bakta kamanung de sensilagle manung da leiramni ba makhoi kangbu sings da loin section ba wa haire aduga keti de su jorab ma famsta lagle haiba pausi khangale masdagi keti na khangle magi masan pa sendro na paupi bo eramgani haibasi hojikti Tyler na suma khutta matik chana khulai sing paikre makhoi kangbu khudingmak yamna section lainakre aduga building asigi makharondana jorab ki lanmi sing kaya ama thomjina rakre pafamista sangsilaliba nagaji gi lanmi sing sna tamthirbo khulai kya ama pudun lagnari aduga jurab hariba nupa asna gari manung da phamdana makhoi bu ngai duna laikhrabani aduga building asigi manung dana sendrona magi uncle jurab ta than nabgi damakta message iduna lairingai mama ketin phone si phakre aduga mana kaptuna yamna shauna hairei aina tawriba sina khoibu kanna nabgi damakta tawbani nangina patu phatte haiduna kya rakhanna hairba sunanga thajadriba si karigino haiduna angsilagle asumna makhoi ni siwari sanaduna leiringai machine gun haplaba helicopter ma paislaktuna makhoi da nongmena kapsilagle adubu Thailand songsilaktuna makhoi ni bu makha da pakthan chibadagi nongmi maru singsina palhogdre makhoi na leiriba kahasigi mapandagi helicopter asida tongduna machine gun dagi yam tamthina kapsilagle asumna machine gun kapsin badagi makhoi na leiriba building asigi ka ma pa si pung toy toy na kaire hojikti mai kai khudimakta juraf ki lamina koisilakre habisi Thailand na sukhangle aduga mathak lomda su helicopter dagi lammi sing thadarakuna juraf ki lammi singsina Thailand ki kangbu phana na basangsilagle bani hojik Tyler ki kangbu si lip amada tongduna building singi makha thang sarukta lagle gari singda kakhatuna makhoi chen khina phone adubu khanguduna sendro si makhoi gi mkhutagi na thokduna chen khre mamana su phana kana lauduna kawi adubu yadaduna chen khre masdagi yasna mabu phana nabagi damakta tana khre gari singa si yamna yangna thoduna tholakpa matam sida juraf ki lanmi singna powerful ore bukhulai sing sina drum makhoi de attack toksilali adubu nakala madana sendro si yamna kana chelali maningdana yasna mabu phana nabagi damakta tanarali bani asumna yasna mabu kau kau dun tanarakpa sida mana tadaba makhai yamna kana cheli hojik makhoi mamamukta da jurab ki gari su khamlare aduga yes to nongmen kapsilai masdagi yes su mafam safda lumduna laikre aduga mahangna sendro da lauduna hairei ibungo aikhoina tawri basi nangi bangna na banate nangbu kanna bagi namakta tawri bani nangi uncle jurab na haiba ilunu aikhoi gi nak toina law haidun kawi aduga jurab na su sendro bu themduna magi manakta lagna ba hairi hojik sendro na kadom da sachige haidun khanjana dun laire yes na laurga hairei nangi imana nangbu ngai dun lehori bani imana tawri badu nangbu kanba phamata gi tawri bani aduna ai nakta sachila haidun kawi adubu sendrona magi uncle jurab ki manak to ni sensin kre tanjas da nikna su gari ma yang na thojilali adubu jurab ki lanmina rocket launcher sin adru magi gari sta kapsin bada gari si long thok tun tare manau nu payas na sensin duna shoklami ma che bu gari manung digi sing thoroli hojek nik si phibam thin shokle hojik jurab na sendro bu gari manung do phamalam laga yes kan nik kana leiri ma pham sta yam kana nongmi kapsilali nongmi kam na makhoi ni su ma pham sta gi senthok na bonari adubu masing yam la lan mi sing na makhoi bu hat na pata narale makhoi ni na lan mi kya halam la matung da ma pham sta gi na thok tun sian mangamle nakalamadana nikki mama masana gari manung sta leiringai lanmi kharana magi manakta sangsilaktuni check tawrare asoma leiringai Tyler na makhoi da nongmai kapsin duna hale adubu lanmi singa sigi marakista Constantine kaupnu pa mi yauri bani mahakti yamna hisingma bisakamani mahanga Tyler de attack tawkre makhoi ni sima phamsida yama sathina phunare aduga atoppa lanmi ma susangsilaktuna Tyler ga yama sathina phunakre nupasi masadi yabu bom magi pin satuna masa matonta pokhain drum phamsida hatokle masing matung da keti na tongli ba gari sibu Tyler na thoduna thokre aduga nakalamadana irang thokli ba phamsida lammasigi police kangbu sing thomjinarle adubu changloli ba police kangbu sibu jorab ki lanmi sing sina powerful ore ba khulai sing kapsin duna hatokle
ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯀ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯁꯀꯁꯨ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯌꯥꯝ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯂꯔꯕꯨ ꯀꯧꯔꯤ ꯇꯥꯏꯂꯔꯁꯨ ꯈꯨꯂꯩ ꯊꯨꯅ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯁꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯂꯔꯒꯤ ꯒꯥꯔꯤ ꯑꯁꯤꯗ ꯇꯣꯏꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯁꯨ ꯒꯥꯔꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯅꯈ꯭ꯔꯦ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯏ ꯃꯁꯤꯕꯨ ꯊꯣꯝꯊꯅꯕꯒꯤꯗꯃꯛꯇ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯀꯥꯞꯁꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯖꯣꯔꯥꯞ ꯃꯁꯥꯃꯛꯅ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯃ ꯀꯥꯞꯁꯤꯟꯕꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯀꯥꯏꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯊꯣꯛꯈꯤꯅꯕ ꯇꯧꯁꯤ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯂꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯤꯛ ꯑꯃꯗꯤ ꯌꯁꯁꯨ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯀꯥꯈꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯔꯥꯞ ꯃꯁꯥꯃꯛꯁꯨ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯇꯤꯝ ꯑꯁꯤꯒ ꯇꯥꯏꯂꯔꯒ ꯌꯥꯝ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯀꯦꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯩꯔꯤꯕ ꯃꯊꯛꯂꯣꯝ ꯑꯁꯤꯗ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤ ꯃꯇꯧꯁꯨꯝꯅ ꯀꯥꯁꯤꯡ ꯑꯁꯤ ꯃꯊꯪ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯊꯛ ꯌꯧꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯤꯞꯇ ꯆꯪꯁꯤꯜꯂꯦ ꯑꯗꯨꯕꯨ ꯖꯣꯔꯥꯞꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯂꯤꯞꯀꯤ ꯊꯣꯡꯅ ꯊꯤꯡꯖꯤꯟꯈꯤꯕꯅ ꯍꯥꯟꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯖꯣꯔꯥꯞꯅꯁꯨ ꯃꯊꯛꯂꯣꯝꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯄꯥꯎ ꯐꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯃꯊꯛꯇ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯅ ꯂꯩꯔꯤꯕ ꯂꯤꯞ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯀꯦꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯅꯤꯅꯥ ꯑꯁꯤ ꯀꯤꯕꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯊꯧꯅꯥ ꯂꯩꯅꯅꯕ ꯋꯥꯐꯝ ꯀꯌꯥꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯀꯦꯇꯤ ꯑꯁꯤꯁꯨ ꯀꯞꯂꯛꯂꯦ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯊꯦꯝꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯅꯪꯒꯤ ꯅꯆꯦ ꯃꯤꯌꯥꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯟꯒꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯦꯟꯗ꯭ꯔꯣ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇꯅ ꯖꯣꯔꯥꯞꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯑꯞꯇꯥꯝꯗꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯣꯏꯔꯕꯅꯤ ꯅꯃꯥꯅ ꯇꯧꯔꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯅꯃꯥꯅ ꯆꯤꯡꯂꯤꯕ ꯂꯝꯕꯤ ꯑꯗꯨꯅ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅ ꯅꯪꯗꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯂꯤꯞ ꯇꯣꯡꯗꯨꯅ ꯃꯊꯛꯇ ꯂꯥꯛꯀꯅꯤ ꯈꯪꯕꯗꯒꯤ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯛ ꯑꯃꯗꯤ ꯌꯁꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯐꯥꯎꯗꯣꯔꯛꯂꯒ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯕꯨ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯅ ꯀꯥꯈꯠꯂꯛꯀꯗꯕ ꯂꯤꯞ ꯑꯁꯤꯒꯤ ꯃꯄꯥꯗꯁꯨ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯃ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯃꯝꯂꯦ ꯃꯁꯤ ꯄꯣꯈꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯁꯤꯔꯦ ꯃꯇꯧꯁꯨꯝꯅ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯣꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯅꯤꯛꯇ ꯄꯥꯎ ꯐꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯃꯅꯥꯎꯅꯨꯄꯥ ꯌꯁꯇ ꯐꯦꯃꯤꯂꯤꯕꯨ ꯂꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯇꯥꯏꯂꯔꯅ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯁꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯦ ꯌꯁꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯐꯥꯏꯠ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯇꯤ ꯐꯖꯅ ꯍꯩꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯥꯒ ꯌꯁꯀ ꯐꯥꯏꯠ ꯇꯧꯅꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯅ ꯂꯥꯛꯆꯕ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯌꯁꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯁꯅ ꯍꯥꯠꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯅꯨꯄꯤꯁꯤꯅ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯌꯁꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯀ ꯂꯥꯟꯃꯤ ꯑꯃꯒ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯃꯅꯁꯨ ꯂꯥꯛꯁꯤꯟꯕ ꯉꯝꯃꯗꯅ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯛꯄ ꯃꯇꯝꯗ ꯕꯤꯜꯗꯤꯡꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯂꯩꯕ ꯃꯤꯡꯁꯦꯜ ꯉꯥꯛꯇ ꯈꯥꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯊꯛ ꯑꯁꯤꯗ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯤꯡꯁꯦꯜ ꯑꯣꯏꯕꯅꯤꯅ ꯇꯞꯅ ꯃꯈꯥꯔꯣꯝꯗ ꯑꯗꯨꯝ ꯅꯥꯟꯊꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯅꯥꯟꯊꯔꯛꯂꯤꯕꯁꯤ ꯇꯥꯏꯂꯔꯅꯁꯨ ꯎꯕ ꯐꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯏ ꯃꯊꯛ ꯑꯁꯤꯗꯒꯤ ꯅꯥꯟꯊꯔꯛꯂꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯈꯥꯗ ꯑꯗꯨꯝ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯤꯛꯁꯨ ꯃꯈꯥꯔꯣꯝꯗ ꯑꯗꯨꯝ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯒ ꯅꯤꯛꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯃꯤꯡꯁꯦꯜꯁꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯌꯣꯠꯀꯤ ꯐ꯭ꯔꯦꯝ ꯐꯥꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯨꯠ ꯅꯥꯝꯃꯅ ꯀꯣꯠꯇꯨꯅ ꯌꯥꯜꯂꯒ ꯅꯤꯛꯄꯨ ꯃꯥꯅ ꯈꯨꯠ ꯅꯥꯝꯃꯅ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯅꯤꯛ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯍꯥꯛ ꯑꯗꯨꯝ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯊꯛꯂꯣꯝꯗꯒꯤ ꯖꯣꯔꯥꯞꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯍꯥꯠꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯅꯤ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯒꯤ ꯅꯃꯪꯗ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯄꯟꯊꯗꯅ ꯖꯣꯔꯥꯞꯅ ꯇꯥꯏꯂꯔꯒꯤ ꯈꯨꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯦ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕꯁꯨ ꯐꯥꯅ ꯃꯍꯥꯛ ꯅꯤꯛꯄꯨꯗꯤ ꯊꯥꯗꯣꯛꯄ ꯇꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗ ꯖꯣꯔꯥꯞꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯌꯥꯝꯅ ꯋꯥꯖꯔꯦ ꯅꯪꯅ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯈꯟꯖꯔꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯒꯅꯤ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯕꯗ ꯊꯃꯣꯏꯗ ꯀꯌꯥꯝ ꯁꯣꯛꯄꯅꯣ ꯍꯥꯏꯕꯗꯨ ꯅꯪꯁꯨ ꯈꯪꯉꯨ ꯍꯥꯏꯔꯝꯂꯒ ꯅꯤꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯤꯡꯁꯦꯜ ꯑꯁꯤ ꯀꯥꯏꯗꯨꯅ ꯃꯥꯁꯨ ꯃꯈꯥꯗ ꯇꯥꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯈꯨꯠ ꯅꯥꯝꯃꯅ ꯌꯥꯟꯗꯨꯅ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯃꯤꯡꯁꯦꯜ ꯀꯥꯏꯔꯝꯂꯤꯕꯁꯤꯗꯤ ꯅꯤꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯀꯥꯏꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯅꯤꯛꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯛꯏ ꯇꯥꯏꯂꯔꯅ ꯅꯤꯛꯄꯨ ꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯂꯪꯁꯤꯜꯂꯛꯄꯗ ꯃꯤꯡꯁꯦꯜ ꯐꯥꯎꯕ ꯀꯥꯏꯗꯨꯅ ꯃꯊꯛ ꯊꯪꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯦ ꯃꯇꯧꯁꯨꯝꯅ ꯅꯤꯛꯄꯨ ꯃꯥꯅ ꯈꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯐꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯤꯛꯁꯨ ꯍꯧꯒꯠꯇꯨꯅ ꯀꯦꯇꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯂꯔ ꯑꯃꯗꯤ ꯖꯣꯔꯥꯞ ꯑꯁꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤꯗꯒꯤ ꯀꯥꯈꯠꯅꯔꯛꯂꯦ ꯃꯊꯛꯇ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯃ ꯖꯣꯔꯥꯞꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯃꯨꯟꯅꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯀꯦꯇꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥꯒ ꯂꯣꯏꯅꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯃꯥꯅ ꯆꯦꯟꯈꯤꯕꯁꯤ ꯎꯕꯗ ꯂꯥꯟꯃꯤ ꯑꯁꯤꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ
ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯕꯗꯒꯤ ꯁꯤꯡꯖꯪ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯆꯪꯁꯤꯜꯂꯛꯏ ꯀꯦꯇꯤꯗ ꯁꯤꯡꯖꯪꯁꯤꯅ ꯌꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯅꯤꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯌꯁꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯃꯁꯥꯁꯤ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯌꯥꯝꯅ ꯁꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯔꯥꯞꯀ ꯇꯥꯏꯂꯔꯒꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯦꯠꯂꯤꯕ ꯃꯤꯡꯁꯦꯜꯁꯤꯡ ꯑꯁꯤ ꯃꯍꯤ ꯆꯠꯄꯒ ꯂꯣꯏꯅꯅ ꯀꯥꯏꯒꯗꯕꯒꯤ ꯈꯤꯖꯤꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯇꯥꯟꯖꯥꯁꯤꯗ ꯖꯣꯔꯥꯞꯅ ꯇꯥꯏꯂꯔꯗ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯁꯤ ꯀꯥꯏꯗꯨꯅ ꯃꯈꯥꯗ ꯇꯥꯕꯗ ꯃꯀꯣꯛꯇ ꯌꯩꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯁꯨ ꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯂꯤꯕ ꯖꯣꯔꯥꯞ ꯑꯁꯤ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯀꯦꯇꯤꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯐꯥꯎꯗꯣꯔꯛꯄ ꯉꯝꯂꯦ ꯃꯈꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯁꯀꯤ ꯅꯪꯒꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕꯁꯤ ꯖꯣꯔꯥꯞꯅ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯛꯂꯕ ꯂꯦꯡꯉꯝ ꯁꯥꯉꯝꯗ꯭ꯔꯕ ꯌꯁꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯄꯥꯏꯊꯣꯔꯛꯂꯦ ꯇꯥꯟꯖꯥꯁꯤꯗ ꯖꯣꯔꯥꯞꯅ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯅ ꯄꯥꯏꯕꯅ ꯍꯥꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯉꯝꯗꯅ ꯂꯩꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯊꯤꯅ ꯁꯣꯛꯂꯕ ꯌꯁ ꯑꯁꯤ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯏ ꯀꯌꯥ ꯑꯃ ꯍꯩꯊꯔꯛꯂꯦ ꯇꯥꯏꯂꯔꯅꯗꯤ ꯃꯥꯕꯨ ꯀꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯁ ꯑꯁꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯔꯦ ꯃꯥꯅ ꯁꯤꯕꯁꯤꯗ ꯃꯆꯦ ꯅꯤꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯦꯟꯗ꯭ꯔꯣ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯗ ꯖꯣꯔꯥꯞꯁꯨ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯁꯦꯟꯗ꯭ꯔꯣꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯅꯤꯛꯅ ꯃꯥꯒꯤ ꯃꯧꯄꯥꯅꯨꯄꯥ ꯌꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯏꯁꯤꯡ ꯂꯨꯞꯇꯨꯅ ꯅꯥꯟꯊꯣꯛꯄꯤꯔꯤ ꯃꯥ ꯍꯧꯖꯤꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯏꯂꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯂꯕ ꯅꯤꯛꯄꯨ ꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯩ ꯊꯥꯗꯨꯅ ꯇꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯑꯃ ꯃꯐꯝꯁꯤꯗ ꯊꯧꯖꯤꯜꯂꯛꯂꯦ ꯑꯗꯨꯒꯗꯤ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤ ꯃꯥꯒꯤ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯤꯌꯥ ꯍꯥꯏꯔꯤꯕꯤ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯇꯥꯏꯂꯔꯁꯨ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯀꯦꯇꯤꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯦꯕꯨ ꯎꯕꯗ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯀꯣꯟꯁꯤꯟꯖꯔꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯀꯞꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯇꯥꯏꯂꯔꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯤꯌꯥ ꯑꯃꯗꯤ ꯀꯦꯇꯤꯁꯤ ꯏꯃꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯣꯔꯥꯞ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯑꯞꯇꯥꯟ ꯗꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯦꯝꯂꯔꯦ ꯃꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯊꯣꯛꯂꯣ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯂꯦꯞꯊꯣꯛꯂꯣ ꯉꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯅꯥꯒꯥꯖꯤ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯋꯔ ꯄꯥꯏꯗꯨꯅ ꯄꯥꯟꯕ ꯉꯝꯖꯕꯅꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯁꯦꯟꯗ꯭ꯔꯣꯕꯨꯁꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯈꯣ ꯑꯗꯨꯅ ꯃꯥꯒꯤ ꯍꯌꯦꯡ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯟꯅ ꯁꯨꯅꯔꯤꯕ ꯑꯁꯤ ꯂꯦꯞꯂꯣ ꯃꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯖꯣꯔꯥꯞꯅ ꯑꯞꯇꯥꯟ ꯗꯤꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯦꯟꯗ꯭ꯔꯣꯁꯨ ꯑꯗꯨꯝ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯃꯥꯒꯤ ꯑꯪꯀꯜ ꯑꯁꯤ ꯃꯤ ꯐꯠꯇꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯃꯥ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯤꯌꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯀꯦꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯤꯅꯥꯕꯨ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅ ꯇꯥꯏꯂꯔꯁꯤ ꯎꯠꯂꯛꯏ ꯑꯗꯨꯒ ꯀꯥ ꯑꯁꯤꯗ ꯃꯤꯌꯥꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯃꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯃꯤꯁꯟ ꯑꯁꯤꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕꯗꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯤꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯦ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯥꯜꯂꯦ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯃꯁꯤꯗꯒꯤ ꯃꯤꯌꯥꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯣ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯗꯤ ꯂꯥꯟꯐꯝꯗꯨꯗ ꯑꯩ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯝꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥ ꯑꯁꯨꯝ ꯉꯥꯡꯂꯝꯕꯗꯒꯤ ꯃꯍꯥꯛꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯏꯆꯥ ꯑꯗꯨ ꯀꯟꯕ ꯉꯝꯂꯣꯏ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯀꯦꯟꯁꯔꯒꯤ ꯑꯅꯥꯕꯗꯨꯅ ꯃꯥꯕꯨ ꯑꯗꯨꯝ ꯁꯤꯍꯟꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯀꯟꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯏꯆꯥꯅ ꯁꯤꯕꯗꯨ ꯌꯦꯡꯕ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯟꯐꯝꯗ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯣꯜ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯕꯨ ꯑꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯖꯣꯔꯥꯞꯅ ꯇꯧꯔꯛꯄ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯌꯨꯝꯗ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯅ ꯄꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯖꯣꯔꯥꯞꯅꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯇꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯥꯏꯠ ꯇꯧꯅꯅꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯖꯣꯔꯥꯞꯀꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯤꯉꯩ ꯅꯤꯛꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯁꯤ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯥꯔꯤꯁꯤ ꯌꯥꯡꯅ ꯊꯧꯔꯛꯇꯨꯅ ꯑꯁꯨꯝ ꯌꯧꯁꯤꯜꯂꯛꯄꯅ ꯖꯣꯔꯥꯞꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯇꯥꯏꯂꯔꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯨꯡꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯤ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯖꯣꯔꯥꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯨꯠꯂꯥꯏ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯖꯣꯔꯥꯞꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤ ꯄꯥꯈꯠꯅꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯣꯡꯂꯒ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤꯁꯨ ꯇꯥꯏꯂꯔꯅ ꯀꯥꯞꯁꯤꯟꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯒꯥꯔꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯥꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯧꯖꯤꯛ ꯖꯣꯔꯥꯞꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯐꯥꯎꯔꯒ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯁꯦꯟꯗ꯭ꯔꯣꯕꯨꯁꯨ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ
ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯇꯥꯏꯂꯔꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄ ꯉꯝꯂꯦ ꯑꯗꯨꯒ ꯀꯣꯟꯁꯇꯦꯟꯇꯥꯏꯟ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤ ꯑꯁꯤꯒ ꯃꯥꯒ ꯊꯦꯡꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯇꯥꯏꯂꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯥꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯁꯤꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅꯁꯨ ꯇꯥꯏꯂꯔꯗ ꯄꯥꯜꯂꯝꯂꯦ ꯃꯁꯤꯒꯤ ꯆꯩꯅꯥꯈꯨꯜ ꯈꯥꯡꯅ ꯁꯦꯟꯗ꯭ꯔꯣꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛ ꯖꯨꯔꯥꯞꯀ ꯁꯦꯟꯗ꯭ꯔꯣꯒ ꯑꯁꯤ ꯆꯔꯆ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯇꯥꯏꯂꯔꯅꯁꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯇꯨꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏꯁꯤꯡ ꯍꯩꯊꯕ ꯂꯦꯞꯇ꯭ꯔꯤ ꯃꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯡꯃꯛꯇꯗ ꯖꯨꯔꯥꯞꯀ ꯁꯦꯟꯗ꯭ꯔꯣꯒ ꯑꯁꯤ ꯂꯩꯔꯝꯂꯦ ꯇꯧꯕꯇꯕꯨ ꯕꯣꯝ ꯐꯤꯠ ꯇꯧꯔꯕ ꯖꯦꯀꯦꯠ ꯑꯃ ꯁꯦꯟꯗ꯭ꯔꯣꯗ ꯂꯤꯠꯍꯟꯗꯨꯅ ꯊꯝꯃꯝꯂꯦ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯅꯗꯕ ꯌꯦꯡꯊꯤꯅꯕ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯅꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈꯣ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯖꯨꯔꯥꯞꯅ ꯍꯥꯏꯔꯛꯏ ꯃꯥ ꯀꯗꯥꯏꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯃꯥ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯂꯃꯟ ꯁꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯥꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅꯗꯤ ꯀꯞꯇꯨꯅ ꯍꯥꯏꯔꯤ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈꯣ ꯃꯁꯤꯗ ꯖꯣꯔꯥꯞꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯆꯪꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯇ꯭ꯔꯤꯒꯔ ꯅꯝꯈꯤꯕ ꯇꯥꯔꯕꯗꯤ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯛꯇꯨꯅ ꯂꯩꯖꯍꯧꯒꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒꯤ ꯍꯛꯆꯥꯡꯗꯒꯤ ꯏꯁꯤꯡ ꯍꯩꯊꯕ ꯂꯦꯞꯇꯦ ꯃꯁꯤ ꯎꯔꯒ ꯖꯨꯔꯥꯞꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯤꯔꯒꯗꯕꯅꯤ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯀꯣꯟꯅꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯖꯣꯔꯥꯞꯅ ꯁꯦꯟꯗ꯭ꯔꯣꯗ ꯍꯥꯏꯔꯛꯏ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯗ꯭ꯔꯣ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯇꯥꯏꯂꯔꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯃꯥꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯖꯣꯔꯥꯞꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯑꯦꯝ ꯇꯧꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯇꯥꯏꯂꯔꯅ ꯖꯨꯔꯥꯞꯇ ꯄꯥꯡꯗꯕ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ ꯃꯁꯤꯗ ꯖꯨꯔꯥꯞꯅ ꯅꯣꯛꯇꯨꯅ ꯄꯥꯡꯗꯕ ꯃꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯌꯥꯎꯖꯗꯕ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯃꯤꯗ ꯈꯨꯠꯂꯥꯏ ꯊꯥꯕ ꯑꯗꯨꯕꯨ ꯄꯥꯡꯗꯕ ꯀꯧꯏ ꯖꯦꯜ ꯃꯅꯨꯡꯗ ꯅꯪꯅ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯗꯦꯕꯤꯠꯄꯨ ꯍꯥꯠꯈꯤꯕ ꯑꯗꯨꯅꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯃꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯦꯟꯗ꯭ꯔꯣꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯅꯪꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯅ ꯅꯣꯡꯃꯩꯗꯨ ꯀꯥꯞꯁꯤꯜꯂꯣ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯁꯦꯟꯗ꯭ꯔꯣ ꯑꯁꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯇꯥꯏꯂꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯖꯨꯔꯥꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯏꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯦꯟꯗ꯭ꯔꯣꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯖꯨꯔꯥꯞꯅ ꯑꯣꯏꯅ ꯇꯥꯏꯂꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯂꯩꯊꯣꯛꯂꯨꯕꯗ ꯅꯤꯛ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯖꯣꯔꯥꯞꯅ ꯁꯦꯟꯗ꯭ꯔꯣꯕꯨ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯖꯣꯔꯥꯞꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯂꯃꯟ ꯁꯤꯡꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯇꯧꯕꯇꯕꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯗꯤ ꯇꯥꯏꯂꯔ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯦ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩ ꯊꯝꯃꯨ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯅꯤꯛꯅꯗꯤ ꯅꯣꯡꯃꯩ ꯊꯝꯃꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯁꯦꯟꯗ꯭ꯔꯣꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯅꯣꯡꯃꯩ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯑꯁꯨꯝꯅ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯅꯤꯛꯅꯁꯨ ꯅꯣꯡꯃꯩ ꯑꯁꯤ ꯊꯥꯗꯣꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯣꯔꯥꯞꯅ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯦꯟꯗ꯭ꯔꯣ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯪꯆꯦꯟ ꯆꯦꯟꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯅꯤꯛꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯖꯣꯔꯥꯞꯀ ꯃꯥꯒꯁꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯠꯅꯔꯦ ꯑꯁꯨꯝꯅ ꯀꯥꯞꯅꯕꯁꯤꯗ ꯅꯤꯛ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯏꯂꯔꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯖꯣꯔꯥꯞꯄꯨ ꯊꯣꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯉꯝꯅꯗ꯭ꯔꯦ ꯖꯣꯔꯥꯞꯅ ꯍꯣꯔꯥꯏ ꯃꯈꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯏꯂꯔꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯒ ꯇꯥꯏꯂꯔꯅꯁꯨ ꯖꯣꯔꯥꯞꯄꯨ paiduna laglammi tawudabu Tyler sidi nongmai maruna panchrabani na magi haksang silingam sangam da bai budu oire hauzik jorapna yotpi ngakte yaw box sama paikhatuna laimai da tadun leriba Tyler gi makok thopnami aduga hauzik jorapna magi mamang di yot charong ma yali bisi ure Tyler bo hatna da bagi da makta masi paikre aduga Tyler na sunung thang ma tari bisi ure masi khun gi haiduna tawringai jorapna yam tamthina phukre yot charong si paiduna Tyler bo mani yam tamthina phuri adubu Tyler na mabusu yam kan thomdokre Nakalamadana Sandrona, Shokton Lady Nicky Manactus and Selectonomag Matin Pangbiami, Aduka Hai, I know the Tabaxing Silange, I will not be you either. Ozik Jorabna, Tadun Lady Bunwema Uri, Masibukuna never get them to Sanctuary. Adu Maning on the Tylana, Yot Machin Tumba Machine, Dramaki Kong the Tille, Asuna Matamatan Tilagalakana, Aroi the Dimaki Tabak the Tille. Masdegi Hozik T Jorab Su Shinning Sit the Langam than Lake. Adu Tyler Sunakal the Tadun Lake. Shiram Dagi Matamas the Jorabna Hai, I know Nangule Mataro Haiden. Asuna harakpadagi Tyler na mana pairibun waisna joraf ki makok ta kapsin dun hatole sok tharaba Tyler mafam stik hawutun satkre duga joraf ki asi bhaksang si mafam sta ta dun lehore hojik Tyler na soktun leribin nikki manak ta sangsilakle aduga magi haksang bu support to widuna thamli hojik ti masana lale khangjaraba sendro su mamitagi mapi tabaga loina na yamna ki na phamduna dum leire asuma leringai mafam sta police kangbu yausilakle hojik Tyler ki kangbu sibu police sing sina phakre mathangi sindana jail ama damu ulai Jealousy hospital dan nik silayang dun lady. Mahauzik aswayangam yaw dan hinghaure. Aduga nakalamadana, Tyler busu police sing na jail manung dagi puthorogli. Mabu una na bagita magta kanakum malakpadagi wari sana na bagita magta puthoropani. Aduga di maphamsta mabu una na bagita magta laklang mibasi magi kaina krabi nupi Mia si oiramle. Hozik Tyler na keti khoi di kamdori han hangi. Masda Mia na makhoi hozik ti aswayangam thoklaroi da mafham da leire. Tawudabu makhoi gi lanthum khudimagti illegal oibanina government na loina phajin khre hena phongdoli. Masdagi Tyler na Hai, I know Lady Yumadi floorboard Makada, $1 million gi senpam sing leuni. Hari was senpam sing Makoi the PBU had a pondoli. Matangs the Miana, Makoi si Krabamasano Padu Maram the Pondoli. Mang Hari, Isanupana, Nangbukedong the Waroki, Nangbudi Mana, documentic Ningzay. Nangatori but Habakudima Dumana the Target Javani. Mana Siram Dimatam the Hirami, I give a body Tonapa Misani, Madi Lan Mini. Lanpam the Yakna sing with Tangana never get the Maktasakivani. Hayang in a saur, I give a bada on a Tonapa Misak Sweden Oigani. Asumna, mahang na din nang buado kimatik ning jabani. Siram dagi matamadu da nang inasanupana nang buwaraw kiba matalay te hanap hongdoli.
ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯥꯏꯂꯔꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯦ ꯍꯧꯖꯤꯛ ꯃꯤꯌꯥꯅ ꯒꯨꯗ ꯕꯥꯏ ꯇꯥꯏꯂꯔ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯂꯔꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯍꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯧꯖꯤꯛ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯏ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕ ꯑꯜꯀꯣꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯖꯦꯜꯗ ꯂꯩꯕꯅꯤꯅ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯁꯤꯗ ꯑꯜꯀꯣꯠꯅ ꯅꯪꯕꯨ ꯖꯦꯜꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯝꯗꯧꯕ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯅꯤꯛ ꯌꯥꯎꯗꯅꯗꯤ ꯑꯩ ꯃꯤꯁꯟ ꯑꯃꯠꯇꯗ ꯆꯠꯄ ꯄꯥꯝꯗꯦ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯦ ꯑꯁꯨꯝꯅ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯜꯀꯣꯠ ꯑꯁꯤ ꯅꯣꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀꯥꯔ ꯑꯃꯃꯨꯛ ꯊꯧꯖꯤꯜꯂꯛꯂꯦ ꯀꯥꯔ ꯃꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯁꯤ ꯅꯤꯛ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯑꯜꯀꯣꯠ ꯃꯁꯥꯃꯛꯀꯤ ꯃꯔꯝꯗ ꯍꯪꯂꯛꯂꯦ ꯑꯗꯨꯕꯨ ꯑꯜꯀꯣꯠꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯃꯔꯨ ꯑꯣꯏꯕ ꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯍꯥꯛ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯥꯊꯩ ꯆꯥꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯜꯀꯣꯠꯅ ꯃꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯜꯀꯣꯠ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯏꯂꯔꯅꯁꯨ ꯅꯤꯛ ꯌꯥꯎꯔꯕꯅꯤꯅ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯧꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯛꯁꯇ꯭ꯔꯦꯛꯁꯟ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯄꯥꯔꯠ 3 ꯁꯣꯏꯗꯅ ꯊꯣꯛꯂꯛꯈꯤꯒꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯐꯤꯂꯝ ꯊꯣꯛꯂꯛꯑꯒꯗꯤ ꯁꯣꯏꯗꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ngasi aigi explanation si kam dobuge haiba du comment box ta thambiramu aina haiba da soikiba lankiba amadi si thobu yaw matam da mayam da ngakpiu haiba wafam thamjari video bu like tawba amadi share tawbu su kawbi ganu mataw sumna international movie singi manipuri da explanation tabi na bagi da makta igi movie story manipur haiba channel si bu subscribe tawbi masigi loina na ngasi gi video si matang sta loisin jarage sanjit sharma na mayam bu amuk hanna khurumjari